Ahanbada Maroi Pausing Pijari. Lamdamasira Leminariba community Kuding Magna, Amana Amubu Ikai Kunarba Matamda, Hanagi Film, the Hazilakani Haina, Governor of Fondo Cray. Oil pump Tingbagi Kongjang, Lingaki Yanaba Purakpuragi, Hando Cray. India lengan aku kinarko teroris sing sinaduna yelhomi sing da landa halakpagi mayukta lakleba January kun trama thui miyam gi khongset ama salagani haina ko komina phongdorali Kuki kulai fiber singna iring naga kulda aki akhang pirambagi mayukta matam kaktuna ban chathab haukrai Permit Piduna Malom the U Yolhaliba Sigi Kudakta Tokadabani Haiduna Malom Ketil Wakat Nifam Chatakray Amadi Manipur gi Maming Leraba indie rock band The Dirty Strike vocalist Sakhangdaba Miyoi Singna Tamchina Purambabu artist Singna Yaningdaba Fundorali Koromjari, Mami TV Prime Time News, being Dabiri Sapunu for AMARJIT THOKCHOM na Tarap Noksari. Ozi Pau Sendon Pijari. Kanglup ke Irang Mayuk Nariba State Asina Hanagi Fibum da Hanjelapa Haiba Silam da Masida Kundami Nariba Community Kuring Makna Amana Amobu Ikai Kumnaba Amasung Nungsi Sanan Leraba Kakta da Oitokani Apun Makunai Emas Semgat Pa Haiba Si Kanglup Kuring Makna Maru Oina Loba Changi Haina Ngasi Assam Rifles Samasung Manipur University Anina Kusum Naduna City Convention da Fangtokiba North East Seminar Listing ni Kungataruke Thorum da Manipur Governor Ajay Kumar Malana Fondokray Tongan ba topic sing da tangkak ahum thongna pangthokiba seminar adu haudokpagi thorum da Governor Ajay Kumar Malana makhatana phongdokibada ngasi pangthokliba thorum gi theme oriba Resurgent Manipur Framework for Stability and Sustained Growth hariba asimak lamdam asida mayuk nariba awaba sing asi kok pakhak natana Kundaminariba Furup Singi Marakta Nungsi Sanabagi Mari Hen Chechin Hananaba Amadi Tungkoina Amatoina Chaukat Taurangi Lambi Ama Oihalapa Yabagi Kongtang Ama Oigani Haina Supundoki. This meaningful event on a subject that holds immense significance in today's date. Resurgent Manipur, and it was explained by THOKCHOM Rifles. This seminar reflects our collective commitment to shaping an environment where the people of Manipur and the Northeast as a whole can realize their full potential. I would like to thank Lieutenant General Vikas Lakeraji, DG Assam Rifles, for organizing this seminar as part of MOU with Manipur University on a very relevant and contemporary topic concerning India's potential for acting east and for inviting me to share my thoughts on this. Manipur is a land of rich culture, exceptional talents and strategic importance. While recent events have posed challenges to social harmony and livelihood, the resilience demonstrated by people of Manipur has been exemplary. With the collective efforts of the government, security forces, civil society and community, Manipur is gradually moving towards stability. The theme Resurgent Manipur signifies not only recovery from the recent difficult circumstances, but also a renewed commitment to build stronger foundation for peace, unity and long-term development. Resurgence must be driven by reconciliation, inclusion and opportunities for all the sections of society. Manipur Petroleum Dealers Fraternity
na petrol pump thong lon bagi sangsilamba khongjang lengaka wari sanadun yanaba purak padagi kudaktagi hangdokre Haukiba January ki tarik nifan gi numidang da Bishnupur district ke manung chanalaiba MS Ilidas petrol pump da sakang da singna bom lang sinduna pokai halambagi thaudok kamari lenana Manipur Petroleum Dealers Fraternity na matam kaktana petrol pump sing thonglon bagi khongjang sangsilamba adu ngasi Manipur Petroleum Dealers Fraternity amasung Manipur lengaki Commissioner Homga numit yung bumatung pung taranitoy makai taba matamda wari sanaraba matung Point da yanaba puraktuna petrol pump sing thonglon bagi khongjang handoktuna ngasi kudaktagi petrol pump sing hanagom thong hanglagani haina Manipur Petroleum Dealers Fraternity na phongdorle wafam sing asi Manipur Press Club ta phangthokiba pawgi mi from amada Manipur Petroleum Dealers Fraternity gi convener Laisram Jogendra na phongdokhibani Mana makatana phongdokhibada ngasigi lengaka wari sanakiba aduda Manipur Petroleum Dealers Fraternity na lengakta Tanduna lakiba demand ahum maru oina petrol pump sing asi security na ngak senduna thamba petrol pump sing da matung tarakpada asi ana tholakpa amadi amangata tholakpa matamda government na compensation piba amadi handak MS Ilidas oil pump da bom pokai handuna amangata thoan kiba adu government na matik shawa compensation PBU haiba demand sing asi Commissioner Home gi Maikei dagi su thabak to onthok lagani haina thajaba pirak padagi miyam ne thingnadiba khudong chadaba sing asi yenglaga khongjang asi handok pani haiki loinana Manipur Petroleum Dealers Fraternity na petrol pump sing thonglon bagi khongjang sangsilingai matamda tongan bamafam da black ta petrol yoliba sing adu petrol pump sing dagi hana loksin kiwa amadi sing dagi pusilakpa petrol ngaktani khongjang sangsilingai manungda petrol pump sing dagi petrol thadokhibalati miyamna petrol pump sing da lana ubidanabasu mahang makhatana appeal torle Manipur Dealer Petroleum Fraternity ki site dagi yamna nungaijuba koina short notice ta masigi akoigi press conference se apibagi damata thagatchari aduga kahan koi Manipur da hojik petrol dealer sing na akoigi fraternity na strike ama akoigi dealer sing gi tawkhibadagi hojik petrol pump si loan basi sigi si akoi hojik government ga asi wari sanara matungda yanaba porokpadagi akoi kudaktagi waina hojik petrol pump sing hangbagi akoi ware dongnajare do hojik kudaktagi waina akoi dum hangdokjaragani aduga akoina ju public ju appeal tokjering buse akoina mamang da so dum haijabaduni petrol pump akoigi dealer tawri sing je akoi je hojik se loina ba yamna akoi ju suffer tawba yamna waba aduiduna public sing na handaki akoina petrol pump don hiba matam sida public sing da awaba adagi sigi petrol phangdaba diesel phangdaba gi mayam si akoi ju yamna nuaijate adubu akoi fraternity gi site gi akoi de ju mayam mama akoi masida petrol pump da bom langsenba bom khaiba amasung akoi gi property solokpa akoi even akoi gi petrol pump da tawjariba akoi gi employees ing sokpa khotpa yawba yabagi adugumbagi masida misimina yawba yaba adugumba kaya ama tholokpa yaba na maram oiraga koina karigumba government da demand khara ju tawjabani amasung akoi gi isnaujing laibiribisata ju akoina appeal tawjai siumba thokdoksi amana matungda thon bidanaba appeal tawjari India lengak na sogatuna minamba suspension of operations su khudyak pinaduna leiriba chin cookie narco terrorist singlam da masigi yellow mi miyam da aki akhang nang haliba amari irang thobanaba siliba sigi mayukta tha sigi kutrama thoida miyam gi oiba khongchat ama chatlagani haina ko komina phongdurali ngasi lamphel leiba luf asigi office ta pangthokiba pawgi mi from mata ko komigi convener khuraizam athobana makhata na phongdokhibada kumjali singni kungo humdogi megi ohumdogi horakiba irang ngasi lamdam masida nungshi chana na hingbinaramba adu thugairakpadagi ngasi phawba luisinba ngamdana leiri hojik miyamna tangdu leitaba puraknaba honaringai cheirak asida kangpokpi district ki ireng naga khulda suda leiba kuki khulai paib singna thugai yakhaiba thong sing chatharamba asi laibak thibani chen kuki narco terrorist singna lamdam masigi yellow mi singda landa hanba
asi India lengakna kumja lisingani manga amadi lisingani nipandagi semgatpa horakibani India lengakna Myanmar dagi sangsilakpa miyoi singbu kulai paiba lalolof ama oina semgalakpana ngasi yelhomi singda landarakibani ireng naga khul da thokiba thodok aduda khul masil loinabagi mahutta khulgi ningthauda KNFP Tiger Kipjan Kauba Miyoi Amana Atamnana Aki Akang Piramba Amadi Kutlai Paiba Miyoi Kiana Central Security Force Ki Mamang da Sathok Sasin Tawbada Atingba Amata Pidaba Suda Lediba Lalolup Kun Gamangaga India Lengaka Kutyek Pinaba Aduda Lalolup Singh Adugi Kutlai Manak Nakpa BSF Kem da Thamjinba Amadi Kader Singh Aduna Basagi Kem dagi Handok Hanba Handaba Haiba Asi Ground Rule da Mayek Singh Yauribani Adubu Madugi Onatainabada Tavak Oina Tauduna Lady Lamdamasigi Yellomi Singda Proxy War Chatuduna Lady Maram Aduna Narco Terrorist Singnarakliba Si India Lengak Tumina Lation Bana Yellomi Singda Kudong Chadaba Pole Maram Aduna Yellomi Sing Amato Oina Lepminaba Matam Oire Haina Fundoki Langlabandina, Hositi Aquina Kajabada, Chinkuki Narco terrorists in Manipur to Gainanaba, Yellowi Singda, Landarakpa, Henzil Laglaba, Lana Sida Equi, India Langana, Masigi Chinkuki Narco terrorists in Sida, Sabotuna Lady Basida, Miamna, Masigi Mayokta Equi, Amatoina, Hodo Minaduna, Masigi Mayokta, Yaning the Bob Pundo Pugi, Matamudo, Japchane Ore, Masigi Matata, India Gomena Makata, Masigi Matata Tabok. Paikhan nanaba Modi policy si hongdona nanaba Chinkuki narco terrorism si Manipur da lotion nanaba thabag sa masi paikhatri phawde koi miyam na hongdo minarakanda India government ni mathakta akanba miyam gi ihoma sangjen da yadaba gi tangai phadaba la haidana han hokta thamje aduna hairiba masigi porasida makha tarakpada thoiba lana sida makoina irang si lotion nanaba gi ngasi phawda santi purakna nanaba peace hajalana nanaba initiative kari lawi India government is citing initiative very low. Some like civil society singna Areba, Tongan Ba, Kanu Puru Miami, leadership Unay, Amada Chatano, Unay, Amadawari, Sanay, Impal, Chiakoi, Yaninga, Masdeshda, Miam, Winamo Lapi, Ananaba, Quilambi Pali, Airport Sin, Anaba Yanaba Sili, Hospital, Danaba, Lane, Anaba Hone, Tongan Ba, Quick Kujasin, Boba, with Hado, Chin, Division, Halana, Nanabu, Toronto, Nanabu Honori. A Quimiam, the Honori, but Punama said, Masiki Taiwan Nabada, Kulai Paiba, Chinkuki, narco terrorists in a phone upon a Nomai Kappa, Bom Kapsalapa, Bom Pokai Lapa, Amadi Migi, Nagagi Kunda Pawachalaga Migi, Poche Tugaiba, Amadi Moyam, Kulai Paika Chanjalaga, Aki Akampi, but Taboxing, Tatamatamda, India government Masima, Tabak Pakata, Ragadi, Manipur Iran, see, Equina, Kamdono Lushendo, India government Iran, Tohontamaga, Equina Kalai Lushamam, they don't have a one to Aduna Masi, Matamyam Hele, Aduna Maramo Kanda, equipment in Miamna, Hide Masi Punaba, Sigi Mayokta. The Miam Giva, Apunba, Kolama, Apunba Kongjama, Sanjinba, Honanabe Damuta, Lakaduriba, January Tang, Puntraga Matwe, Aroba Tanubinashida, Manipur Miam Giva, Apunba Kongjam and Majalakanda, India government Manipur Miam Matata Chatariba, a single Lovachin cookie narco terrorist, season Chatariba, Landa, Sigi Mayokta, Kumiam, Puna. Manipur yellow Miam, Puna Lemi Narakanda, Masigi Mayote, Achoba, Miami, Comjana Masamin, the sea, have a welcome to the arm of the Ngarang Kangpopi district Manung Channel Ladiba Ereng Kunda Kuki Kulai Fiber India Lengakasu Sathariba KNF Amadi UPF Ki militant Singna Kungi Potlam Sing Tugairam Badanatana Akan Bamong da Kunja Sing da Kihan Bagi Tong Satharam Kiba Amadi Ireng Kungi Geta Saba Waiting Seta Kuki Len Amadi Stay Away Haiba Nachingba Wahi Sing Tharam Kiba Adugi Mayukta Ireng Naga Village da Matam Kaktana Indefinite Fun Chataba Haukray Ngasi khul sigi miyamna ireng naga village ki lambi da thoklaktuna lambi thingbagi khongjang sangsin bagaloina naga taba mafamda kuki militant singi su camp sajiliba asi government na khudakta lothokadabani. We want protection, protect indigenous people. We want peace. We are threatened by cookie terrorists haibna chingba kholau kya su lauki
ningsing bayai cookie sing na nagagi lam faudna semgalak liba German road amasung Tiger road asi sem bayaroi haiduna lambi sem liba cookie sing tabak lep nanaba kanghal lubadagi ngarang nagataba ireng khul asida masing yam laba cookie kulai paiba miui sing sang silaktuna khul asida aki akang piram batanatana cookie len haiba wai sing thajalam kibani Manipur ki rock music to maming leiraba band ama oriba The Dirty Strike vocalist Sagolban Thangzam leiraktagi Haigruzam Kennedy bu haukiba January ki tarik taraga mathodi Imphal East ki maning channel leiriba Tauremda fangthokiba music concert amada sakangdaba mioi khara laktuna tamthina furamduna aso apan nanghalambabu music pu pamjaba mioi sing amade artist na ngasi Manipur Press Club ta yaningdaba phongdoktuna protest sathakre ngasi pangthokiba protest aduda vocalist violence is not culture, fear will not silence our song, protect artistic freedom. You can't build a revolution without education. Haibana chingba placard ke asusinaki. Protest aduda Mari Lenana Fangtokpa Paugi mi from Amada Ban Sigi vocalist Oriba, Haikruzam Canadina, Fongdo Kibada, Haukiba January Tarik Targamato, Taurem the Fangtokpa, Wahum Indie Music Festival da band asibu saruk yananaba khangalakpadagi makoisu namit adu performance piki pibu loriba matungda green room da ngaihak potharingai sakhangdaba mamai mamit khumba miyoi kra changlaklaga photo kapminasi haina miyoi sing aduna kauthoklaba matungda mahakpu tamchina phuraga hundoklamlaba matungda miyoi sing adu mafam adu thadoktuna chenki hari Bahana Makatana Fungdo Kibada artist sing the Asigumba Tong Chatarak Bahaiba Asi Laibak Tibani. Artist sing the Taujariba Asi Miyangi Seba Taujaribani Haibasi Kangwi Pam Toe Masigumba Taudo Asi Matunda Amukhana to Anbigano Lenana Mangoda Sataram Liba Mio sing Asina Mahakpu Kari Maram Gidamakta Puram Libano Haiba Adu Sengdorak Trabadi Artist in the Makatana, Makal Makakayagi, Kungjang Silagani Haina Supundoki. Luna Togo, Si Matanga, Tigat Pinanaba, So Moon Police Station, the complaint Amatanga Trehari. Would it? A man photo Namina say, Hide, no good feta, Adum, a mind of a good feta labor me, Eduga, Adum, the mind of an age has it, Eduga. Then Konkaparam, Kunjara Kanda, Mui, Marie, Mala, Mutari, Mushina, and Wanda. Instead of photo number, he will the Akanda Podam or pull up full of white that. Duga Manangaka, Kangami, I did pass that. No countries at the to read Tadita in Makar. Duga Iam Timothy, you can't be no Pazina, Magi, Mido, Yanamanga, Motrakana Mana, dark in the Fury, and Yamna, and a participant promise you. Chingo yogi angam kuthato bi una da bai wane ba distance yan nahi ai ta duga kui no pa na law ba gi mo je I want to fugo de pom ba chen ni bai ta mo chen re me am tanare tana da phang re ai di dum da treatment pi raga ai di chen ko nam de bi da ai di taraga adum lai ra ba me am fast treatment pi re duga ai di doctor sina ngang keno lo ka da ina Jennings ka bagi medical report kung ani makai mukare dinyo duga luckily yamna kanna soke de hani ge soki soya duga fracture masama le ma le actually masam bi lo ona amu ge visit to duga timing ko ge ai na lo gi hayang ge lo du ma le duga yamna hazada ba ai gi oi ba keno da hujiki angonda puram ya ba kangu si moi exact moi ki ne de ai haijero duga gari ma puthara le na laikai gi misingna maina koi da to birak na masam to kanda manunga ai ka ama phangba hai ga sistana mo di
adugi ai ka to phanga ba matungda matang pause yongare emoi ado ai ga moya grand scheme ta laina de and ai moi enemy na te rival zu na te aduga last June date for last year okay we had a small event rock show ne road side adugi masa ma sun to da fikra tang tani sa te kote na mana tang misunderstanding masa di laina gi aduga ai hekna ba lei ba mi na te ai tar ai am tin failure ba mi ne aduga ai mi am Laingak na yu yon bagi ayaba pisinduna Imphal West ki malom gi mafum amada yu liquor yolhaliba asigi mayukta yaning da bafongdoktuna malom apunba maira 5 sing ngasi malom ketel la wakat mifom chathakrai wakat mifom maduda our land our rule no liquor in malom liquor not development liquor fuels domestic violence and liquor destroys society no sale of liquor in malom haibna chingba thaba placard kaya sinakhiba galoinana imaivel singna akanba kholaw kaya su lauki ngasi wakat mi pamadu saru ya kiba malom mayai leikai maira 5 ki president kangjam ongbi iveyaina haikibada yuna maram oiraga lamdam masida miyoi kaya amsi kiba mapuroiba kaina kiba amadi nupi oibi kaya na awaba nanghobagi thodok sing leiringai cherak asida leingak na yu yon bagi ayaba pisinduna lamdam asida yu liquor yolaliba si laibak tibane Maruina lamdam asida sungliba yu gi pothok sing asida mapal lamda thaduna Manipur senmitlon da kanaba pihan gani haina lengak na tham kiba wafam madagi mahutta mafalam dagi pusilakpa liquor sing asibu lamdam asigi mafam sing da yon bagi ayaba pisinduna yu gi dukan hangnarakliba si mama oibi kyana yabangam loi maramdi yu haiba pochak aside nupi oibi kyana hu amugum ulibane Loina lamdam asida horot liba kaisu khangjanaba na ha kaya su yu asibu sinaduna imung manungda nupi angang phuba amadi chaiban chingba ka henba thodok sing thokta banati masigi sumathakta yu na maram oiraga miyoi kaya liver cirrhosis taduna punsi pikam nakhrabani hariba phibam asida mama oibi sing na matau karamna yenglaga leigadoribano loinana hojik ngakpi senbigani haiduna leiriba lenga asina lamdam asibu ngakpi senbibagi mahutta muthatnaba thausil satharliba si athuba matamda handokpi hainasu mahakna apil tawki yu yoliba sai naw sing mayama sikraba ipuraba kayama mangna kraba lukhabi kayama horaba asmai tawdana chaina khanglingai marak asida hauji sarkar na pami pisanduna ayaba piduna hoji manipur gi mafam ayaba jaga da yu yombagi pami pisan hang tukan mayama hang tok narak masi agoi thamoi sokna nungai chade yamna nungai te agoi kapningi asiguma mataw asikarino ahamada harami sarkar na ko aikoi manipur yu sunge haraga mapalam da thadokani aikoi gi sendalambi ama hoigani aikoi manipur gi yamna sendalambi ma hoiraga aikoi manipur gi aikoi gi senthungi phimam da yamna nungai ba mo hoigani na habirami aduga hojengna mapalam dai pusalakpa yu mayam asina ichaina mayam sigi khaya ta tahale haraga ichaina mayam asi mangna ba yamna chawwa polama oiragle aikoi tham yam kamningi habi maramdi karino hojik lukhabi kaya no leiriba se yu haiba yu se aikoi nupi oibi aikoi dine hu ni haina khali hu haiba pola se aikoi khunna bok sokjaningde adubu khangjada ba haitare ko wakhanje khantha ba ichaina mayam asidi thakchale haraga sachale haraga makhoina imung manungda pochai thugai ba langhai ba nupi angang phuba masa masu haraktaba phuba chaba mayam tholagle asigi chuma thakta makhoi kayang kuina punsini hojik liver cirrhosis tadana mayam ma sire mayam ma su sigado mayam su pareng leng leire asigo marak sida akhoi bu karamana khango haibano sarkar na akhoi bu yengchan bigani ngakpi gani haidana leibire haraga sarkar na akhoi bu muthatna bagi yam chawa plan ma tawire masi sarkar ge phongdang je hanto piu akhoi praja sing sibo kitang hingna balambi ma jat piu asi haidara lan gi second na wara ba matam masida relief chingi leibam nei tadana ngang matasu dharna tawdana tawri adu masigi tungoi nam laga huji huji akhoi sarkar gi karam wakhal da gi no makhoina hariba punam maksi tungoi naramaga malomda akhoi gi malom praja gi ayaba mata yaudana makhoina malomda yu lika yon gani permit piraga
taunen tauribase masigi mayokta akoina mayok dharna si phamjabani kari Hairoki Club Kungataruki Apex Body Riba Hairok Apunba Club Family Hairok Apunba Maira 5 Ani Puna Faminaduna meeting Fang Toklaba Matunda Chahi Sigi February da Hogadoriba ISSLC exam Amadi class 12 exam Asigi Yinglaga Lak Libatang Taraga Mari January Lisingani Kungatarukum Sekesonamit Asidagi Horaga Mars ke tarik kuntra mathoi lising ani kun gataruk fau wa hairok ta kari gumma makalamatege kumai harau gam mari leinaba isai nongmai sumang nila mela hausi cinema drama toba amadi picnic changlak pa punamak athing batham krai hairok apunba club na thamliba athingba asibu singna duna kana gumba lanai miyoi kharagi interest da hairok ta manipur ge celebrity singers musician artists amadi tongan ba miyoi singna Luina duna ahoba loudspeaker sina duna program amadi function airokta pangthok lamba thengna rabadi maduda thorakpa afafatagi daita masa na yana pujagadabani athingba sina hairok turel amadi melai tampakta manipur gi mafum kayadagi picnic lakpiriba singsu hairok apunba club na athingba thamjare hairok apunba club amadi hairok apunba maira 5 anina hairok manungda pangthokpa harau kumai punamak athingba thamjinkiba asibu irisa kuringmakna tungi yumbi oirakadaba mahiroi kunai gi khanbiraga mipum kuringmakna saugatpiu hainasu appeal torlei Indian Army के Chief of Staff General Offender Dwivedina Army Day के मरी लेना ना पाउमी सिंह उनवा अमदा मणिपुर Security Forces सिंगना कन्ना कोना बदगी हौजिक्ति मणिपुर तपना महुसागी फिबम दा हंजिलक पहाउरी हाना फोंडोक्रे मांगना मखाताना फोंडो खिबदा हौ खिब कुमजाली सिंह ने कुन गमंगागी September द कुकी लालहोब सिंह Suspension of Operation की खुदियक पिनवा सांगदोक हनकी अमदी Culture Festival सिंह पांगथोक पदनतना Duran Cup su aswai angam yahundana pangthoki masiga loina nangam khaigi singnarakpagi matang da su makna paugi mifam adada phongdo kibada karigumba singna balak labadi Indian Army na matam punamakta thingnana ba sem saduna lei haina su mahana phongdoki This along with many proactive government initiatives have led to a marked improvement situation in Manipur during 2025 peaceful conduct of Duran Cup resumption of cultural festivals like Shiroi Lili, Sangai, and renewal of suspension of operations, that is SU, with Kuki insurgent groups in September 25, have been key markers of stability. MPS in a hockey chili singing Kungamagi December Mangade assistant professor Chamigat Taragama for long advertisement ama talk to na education subject when su assistant professor Kungani follow when Hina Kangan Kiva advertisement Aduda Hadiba post as the apply Togi Hyderabadi candidate Amana Yam Dravida Indian University Natragana accredited foreign university Amadagi concerned subject Aduda master degree Luripagalunana Sada Yankagi Manga Fonglakpa Amadi National Eligibility Test NET Slate Set Exam Su Pass Torkadavani Natragana UGC Regulation Lissingani Mapan Lissingani Tarataruki Matung ina PhD degree Fonglakpa Oyadavani Harakli Advertisement Asigi Makatarak pada MPS in December Taragama for Lissingani Kunga Mangada Mamang the Tokiba advertisement Adugi Sarukara Semdok Laduna Education and others qualification ta Hana concerned subject Hiramba Adu concern relevant allied subject Hina Semdok Lakibagaluna allied subject ki Oinadi Manipur University in September Taragani Tui Lissingani Kunga Mangada Tokiba Office Order number 325 Adu Chatnaragani Haiki Adubo Manipur University na thokiba order asidi PhD admission tongnana bakhakini masida MPS na karamna lanna handok libano haiba asi angakpa haiba si aspirant singna ngasi fresh club ta pangthokiba paugi mifam amada phongdorali paugi mifam asiga mari lenana thongram Anil Kumar na makhatana phongdokibada MPS na Nauna semdok laba kanglon asina aspirant singda chawna chamnaba amadi nungnangba fahon bagaloinana tongan ba subject kayagi oja launa naba khonariba asida laifam thokpa mahi ge thak aduda subject amaga yan sinabagi phibom ama ubu phanglei
Maramaduna Directorate of University and Higher Education DUHE na MPSC the administrative approval PB2 Satharak labor recruitment process asida education subject asigi oina aspirants sing na thamkiwa representation sing aduda pankiwa condition sing aduda yumpham oiraga recruitment asi fangthok pinadaba administrative officials singi pungning sing silagli ambagi maramdi ai chakanai myamda haijage mamangda kogi MPSC Manipur Public Service Commission MPSC na hokiba chahi 2025 ki December 5 ta assistant professor samri ga tarama padlong naba advertisement ama thopi rakhi hariba advertisement adudagi education subject ki oinasu assistant professor kunipal loguni haina khangjaki advertisement adumakta hariba post asida apply tauge haribadi candidate amana yamdrabada Indian University natragana accredited foreign university amadagi concerned subject aduda master degree loirapaga loinana 55% aggregate ta phanglakpa amadi national eligibility test net SLAT set exam su pass tawrakadabani natraga UGC regulation 2009 2016 gi matung inna PhD degree phanglakpa oigadabani haibisu thengnaki advertisement asigi makha tarakpada MPSC na December 19 2025 ta mamanga thokiba advertisement adugi saruk khara semdokladuna haibadi educational and other qualification da hana concerned subject harambadu concern relevant or allied subject haina semdokibaga loinana allied subject ki oinadi Manipur University na September 12, 2025 ta thokiba office order number 325 adu chanagani haiki adubu ningsingba yabadi Manipur University na thokiba order to the PhD admission tomnaba khakini aduga haidibu order si MPSC na karamna lana handulibano haibasi angakpa phawi serak asida MPSC na nauna semdoklaba kanglon asina experience singda samamnaba yamna twale aduga tongan subject kayagi oina oza longnaba honariba asida lefam thokpa mahaki thak adu subject amaga yan sinnabaga loinana tasengna yamna sayedaba ma uba phangjaki hariba yan sinnaba asi education subject hariba asidadi thoningdabagi MPSC amadi Directorate of University and Higher Education Government of Manipur representation Pishinjaki ba representation sing adugi manungda number 1 da education subject ki oinadi Manipur University na thokiba order office order number 910 7 January 2026 asida yumpham oiraga recruitment asi tobiu haibasini hariba Manipur University ki order asina education subject ki oinadi allied subject amata leitre haina khangali number 2 da education subject ki oina oza loba matamda atopa discipline amataga yesenaba tawdana education hariba subject asibu paring kaidana tamjarakpa candidate sing adumang screening da hangatuna shortlist tawbiba number 3 da undergraduate BA level da education hariba subject asi lawraktaba candidate singi oinadi screening mark bibidaba haibasini aroi Beti Bachao, Beti Padhao Highway Team the DPO ICDS cell and ZEO Zone 2 Zem Public School Pauravi Imphal na District Administration Imphal ka khusam naduna ngasi essay writing competition ama Zem Public School Pauravi da pangthokrai Thoramaduda Haubizam Raghu Singh Assistant Inspector ZEO Zone 2 Imphal B Sonamani Sharma DPO ICDS cell Imphal K. Devananda Maitei, IC CDPO ICDS Project Imphal East 1 Saumbung Sorokhaibam Samkeshore ex Custom Officer Social Worker Pauravi former Chairman Zem Public School Pauravi ZEO ICDS Samadi District Administration ge Staff Sing ICDS Project Saumbung Imphal East ki Helper Singh na Saruyaki Hari Mairoi Singh Ahalaman Khul Laikai gi Miyoi Singh su Saruyaki Thoramasigi Saruk ama oina
u chara thabasu yauki DPO ICD Cell Infalis B Shonamani Sharma na hai afaba samas ama semada nipi singi chawraba thodang lai haibasi ekoina kauroi dabani scheme masina maruina nipi macha singda piriba kanabagi matang dasu mahakna sandokna haiki aikoina nipi oibi singbu hanthaba mityengna yengba tathi tawona toba nipi poklagadi Sosida Kher Nupana Sak Haibagi Chanavi Asi Semdoksi Haina Thamki Nipi Masa Singh the Karigumba Kudong Thiba Mayuk Narabadi helpline number 181 the call Tobiduna Mating Lobugi Kudong Chabas Lady Hauziki Mana Makatana Fundoki Beti Bachao, Beti Padhao as a program in Makada, Tajani Basi, Masa Popa Sindi, and Popaga, Mishina, with Pisa, Mana Popomatanda, Mishina, when Uchilaga, Mishina, when you hold the money, Sinchipo, Pina, Pincha Sinchipo, and Togopoina, Sintaraga. Imphal West ki langjing achoba ghari amade sangai pro hariba mafam sing asida numai kapsilambagi thodokta Chennai haiba KCP gi cadre Khaidem Ranjit amade sanasam Biramangol hariba miyoi aniasi police na fare haiduna tha sigi tang tarada pause amade electronic media singda founder kibadu KCP amade masigi lanmi sanglop MFL ga hiram amatada mari lenadi haina lona thingkraba Kanglifa Communist Party KCP gi Department of Information and Publicity Secretary in charge S Mangal na thadorpa Chiron amana fondorali Chiron asina makataraduna langjing achoba ghari amadi sangai pro haribam phom singasida numai kapsilamba yauna Uripokta leiba Dr. Lokengi yumda numai kapsilambagi thodok singda Chennai haina police na fakiba Sagolban Moirang Hanuba leiraktagi Khaidem Ranjit chahi humpugamanga amadi fumlodagi Haujikna Tera Lokrapum Laikai Leiba Sanasam Biramangol Chahi Humdoi Hariba Miyoi Aniasi KCP Amadi Masigilan Miss Sanglup MFL Gi Kader Amatanati Lona Makoyanima KCP Amadi Masigilan Miss Sanglup MFL Ga Karigum Mikiram Mamatada Mari Lenati Hainasu Shirula Sinatamlali TH Evol Singh Amasung TH Bina Devi Anigi Machanifa Sandip THOKCHOM gi Kuntraganifa Suba birthday celebration ga mari lenana Manipur AIDS Control Society State Blood Transfusion Council Manipur meeting Makhada Athoiba Ahenbi Anova Khongthang BIFS Khangabok Part 2 Modern Youth Club K1 Aviation Khangabok Lions Club Thawal Greater Centurion and Association of Voluntary Blood Donor Thawal District Branch Amasung Blood Center and Transfusion Unit District Hospital Thawal Khangabuka Kusumnaraga Voluntary Blood Donation Awareness Campaign Camp Ama Khangabok Part 1 Awang Lekai de Leva Lukhoi Lamphak Community Hall da ngasi pangthokre ngasi gi thorom aduda N Ramanda Singh Jila Parisad Member Khangabok L Sanatom Bidevi President AVBD M Thawal District Branch M Mahen Singh Chairperson Khangabok Part 3 GP M Gopi Raman Singh Chairperson Khangabok Part 2 GP Dr. K M Blooming Higher Secondary School Khangaboki Dr. K H Raman Kumar Mangang Principal Zotin Okram Inspector OCW KZ, PS and BV, AV, BD, Thawal, Dr. S. Robindro, Specialist in TM Blood Center, DH Thawal, Khangabok, Y. Guneswari Devi, President Lions Club, Thawal Greater, Centurion Rinku, Laisom Coordinator, Khangabok, MSRLM have kindly consented to grace the function. Athoiba Mitunglen Oina Saruk Yakiba
KM Blooming Higher Secondary School Khangaboki Dr. KH Roman Kumar Mangang Principal na su blood donation camp asibu pukning thawat khibaga loinana mai pakna punsinung sangbo ibiyo haina su mahangna pukning thawatuna achamba khurol tamki ngasigi thorom asida Sandip Thokchom masagi sehi kungani panrak suba oina pikhiba asida nupi red yauna mi punna kungani thoina epki hariba camp asida BIP singna EP bagi maramda wa kya ngang khibaga loinana AVBDM Thobal District Branch की चाहिए सिगे ओइना कैलेंडर द याव खिबा एक्शन प्लान सिंगदु मियाम द लाउथोकी EP खिबा डोनर सिंग द एप्रिशिएशन सर्टिफिकेट डोनर बेड्स अमसुंग एसोसिएशन सिगे कैलेंडर अमसुंग गिफ्ट ओइना पीकी थोरमसिगा मरिलेना संदीप थोकसोम ना हाई खिबा द महाकी मफुक नमित असिदा तौरिबा असिगुम्बा मियाम नसु तौहन तौबियु हाना फोंदोकी AVBDM Thobal District Branch की कैलेंडर द यावरिबा एक्शन प्लान की कैम्प खुदिंगमक पांगथोकजबनी मसिदा मियामना सरुक याबिनबा मियामदा अपील तौकी एसोसिएशन नसुगी माइकेदगी एप्रिशिएशन सर्टिफिकेट सु प्रेसिडेंट ना पीकी हारी अगी कुनसागा निपाल सुबा इपोंग नुमितका मरि लेना पांगथोकबा ब्लड डोनेशन कैम्प मसिदा अगी तमकतनीना हाइदुना लाकिरिबा 한국보다 여기 가스를 끼리가 아주 좀 가슴과 공감을 굉장히 많이 동안 것을 살펴 보면서 신경이 준비를 해봐 마인돈 세상 활동 수 보는 분들이 이제 뭐 하기 좀 그래야 이제 그래서 이게 맞아 이게 그런 식으로 공부하는 게 아니라 락비로 그런 거 가능할 때는 사격설이 한번디 모양기 이건다 직능 없는 로이드가 라면 또 진짜리 하고 있어. Ministry of Culture की मीटिंग मखादा North Eastern Theatre Association नेता हाइंगांगना पुथोकपा प्ले ओइरोइदबा मंगिलान उत्पगी थौरम पांगथोकरे Zen Manipur Dance Academy Imphali Auditorium द पांगथोकीबा थौरम अदुदा लमलाई AC की MLA Khongban Tabam Ibom Chana Athoiba Mitong MUC gi Assistant Professor Dr. Mangkomani Mongsabana Thorambapu Amadi Icham gi Advisor Nong Thombam Rajendrona Akhanaba Mitunglen Oina Saruyaki Thormga Marilena na Wangang Loi Singna Theater Chaukhatnaba gi Matangda Tongan Ofom Kya Suthamki Play Sigi Aiva Amadi Direction Senjam Nimaini Pali ko kuding ko nang nililani hay kayo tauri mo siya minang madak mafia sino tongan na mo ko'y ipopita drugs mo tongan malibang mo siyang gahay ko siya maski di PM USA scheme की मखादा India Government की Ministry of Education Department of Higher Education Directorate of University and Higher Education Government of Manipur State Project Directorate PM USA Manipur ga khusam naduna School of Women's College Nambol Sinduna Navit Taritni Chathagadaba Special Self Defense Training Program School of Women's College Nambol gi da hodokrai Hodopagi Thoromda School of Women's College Nambol ki Principal Dr. R.K. Lokendra Department of Commerce ki Assistant Professor Irom Naren Department of Food Technology ki Assistant Professor Dr. Laishram Somobala Department of Geography ki Assistant Professor Chongtham Rameshona Athoibu Mitungnen Singwana Saruyaki Self Defense ki Training Program asida South Asian All Sports Federation of General Secretary Amadi Technical Director Oiriba Grand Master NGZ Kumancha Amadi South Asia Kung Fu Federation Tuisu Committee ki Chairman Amadi Technical Director Dr. Huidram Ramena Instructor Oina Saruyaduna College Asigi Mahiroi Nipi Masa Singda Takpi Tambibagi Tabak Pangtoki
Praja miyam gi seba tauba haibasi MLA khaktana taugani haibalati miyam gi seba taujagi haiduna vote lepning liba miyoi khuding maknasu adumak tauba yai aikoi gi iramdam saukhatnaba honarakpa thabak thoram singda amana amabu chainaba hunaduna leiba asi kananasu taningloi aikoi masel chainaba hunaba taunabagi mahutta praja miyamga munna tanaduna hena faba chaukhatpa lamdam ama oinanaba honabada vote lepning liba miyamsu afaba tawiruklu MLA oijariba aisu thabak tawjagi vote tudi haying prajana afaba miyoida adumak vote thadagadoribani haina MLA S Premchandra na phongdokre wafam sing asi kumbi SC torbungi 29/4 polling station dagi irang asina maram oiduna Waikurok tagi lanjenaduna relief camp ta leirambadagi 29/26 polling station wangu terakong ward number mangada leiraba wahengbam modu mangolgi nauna mayum makai sabada changba polam sing MLA na mating piba thoram amada phonglokibani MLA S Premchandra na hai ngangba sakpa yamna hairi mibu hunduna chaiba asoiba thiraga ngangba ngamle haiduna prajana hekta vote pirakadaba nati hairaduna lambi thonggi matangda palladuna hai state highway ama oriba welcome to kumbi dagi wangu faubagi lambi asi praja miyamgi khanduna mahaki teamna araiba paisa putoktuna lambi asi semba horakpada ngairingaida kanagumba singna ban tausinbadagi praja miyam awaba kaya mayoknakiba leikrabani hariba lambi paring asi handaki program fonglakpada district asigi oina ahanbada sungsoi soidana yauраklagani lambi asi praja miyamgi apamba lambi haiba dusu soidana oiragani haiki Imphal East District ki Kiamgai Takhok Makhadagi MV Abdul Majid Sahi Kuntragama Fungi Yumda Hokiba January Taragamathigi Namidangda Numai Kapsilami Haibagi Matangda Ngarang Amasung Nasigi Electronic Amadi Print Media Singda Masjid Masana Thamlakibo Wafamadu Aran Bayumfam Yaudabangakani Haina All Manipur Muslim United Clubs Organization Amukogi General Secretary MD Abdul Kayamna Fongdorale Wafam Singasi Amukona Sinduna Lilong Dam the Fangtokiba Paugi Mifam Amada Fongdokibani Mana Makatana MV Abdul Majid Asi Haukiba Matam Keagi Mamangdagi Yawoluf Amagi Ming Sinarga Infal the Labor Dukan Amadi Miyoi Keadagi Selgi Demand Taukibagi Record Ladyba Miyoi Amani Magna Miyamgi Amadi Levaki the Makta Tamui Sing Namato Jariba Singda Amuba Kali Tation Batanatana Miyoi Keabu Awa from the Tahan Kraba Miyoi Amani Maramasina Sigumba to Aningdaba Todokea Asi Makatana Toktanaba Marilenaba Authority na Amadi Yaoloi Singna Mahaku Maralgi Matung ina Atubada Matik Chaba Chirak Bibi Haiki Paugi Mifamada Saruya Kibul Lilong Dam Dagi MD Abdul Hakim na Fondorakpada MB Majid Asi Hanadagi Hongna Yamna Machin Tiba Karan Turan Yamna Toba Miyoi Amani Mahak Baleno MN06 LB 5445 asi Uripok-tagi miyoi amada bandan thamki adubu masada lehoba gari so amana gari adu amuk huranki adubu laibuk fabadagi mahakna gari adu yonanaba miyoi amada hairakpadagi anjuman yauna makoi miyoi kharana Uripok-ki miyoi adu thiraga sinaki masigi damaktasu Masjid na Mangonda phone tausilakpa amadi mahaki yumda party ki miyoi kya tharaktuna kihan khanganbage thabak kya su tawrki masita sunatana mahaki mayamba thokpa Imphal-da dukan phamba miyoi amadasu party amagi ming sinaduna kihan khanganduna sel gi demand kya tawrkibagi record kya sulai maramasina masjid na Haribo Wafum Kudimak Aran Bani Miyamna Thazabigano Magna Tauriba Fataba Tabak Sing Asi Makatana Taudanaba Matik Java Chirak Bibi Haiki State Asige Drivers Day Numit Alak Pada National Highway Singda Lamdam Asige Miyamgi Naumagi Punsida Sangdaba Yadraba Folam Punamak Pusilaktuna Lamdam Asibu Thakpirakliba Punsi Kathokpikraba Drivers Singda Ikok Nona Ikai Kumnabu Uchari Haina Social Worker
Sanjoy Anthem Fondorali. Sanjoy Namakaradana, Maruina National Highway Sing the Poche Pudana, Gari Thoriba, Driver Singsi, Icham Chamba, Professional Driver Oinalodi, Lona Yadava, Hill District Sing the Based over Illegal Armed Groups Kayagi, Puba Thangba, Ngamdaba, Illicit Taxes Sing, Puba, Piba, Piu Yadraga, Gari Maithabiba, Gari Lokada Intabiba, Masigi Sumatakta, Faduna, Pukraga, Fubiba, Otpi Nebiba, Madudagi Hendoktuna, Nungshi, Leitana Tamtina, Hatopiba, Samna Hyderabad, Highway, Ani Asida, Gari Thoriba driver Singasi, Siba Hingba, Ani Langdaida, Tawai Kubakta Haptuna, Aki Tujumba Kayabu, Tumoinaram Laga State, Asigamiam Giseba, Toduna Lakibani, Katok Patana, Suruk Oiriba, Lanmi Singa, Chap Mane, Haina, Singtaki. Highway Animaxi Sing Lambi Ngakta Oibanina, Sing Ninkaiba, Lambi Fatabam from Singda, Imphal Dagi, Nung Pusinduna, Lambi Semba, Quina Highway Sing Blocket Torokpada, Lambi the Quina, Lerak Padagi, Ana Aek Europe Singtabada, Loiba, Kamba, Nairoidaba, Awabakaya, Yawon Naduna Lak Lava, Lamdam Masigi, Miamna, Singbangam Loridaba Lamdam. Laman kaya ton silaba adugum laba thongna phaba mapok ngaktani makhoi yaudana lamdam masigi miyoi hingba oithokte haina su driver singbu singtharaki makhoi state asigi miyamgi punsida saukhat thoranga amadi hiram kaya da makhoina liba thodang sing asi yenguraga de driver sing da drivers day nimitta supnagi hailai katpa khaktana matik chade haina fawi maram asina state lengakna Soinai Duna Hingoriba Amadi like Hidraba driver Singi, Hingoriba Masa Singi the Makta Amadi, Hojik Sumatau Toriba driver Singi the Makta Akanava Thosil Torang, Welfare Scheme Sing, Paikat from Tui, Masi, Tobirabadi, Miamgi Sebagi the Makta Punsi, Katokraba, Laiwe Kraba Amadi, Hingoriba driver Sing the Biba, Matik Shaba, Ikai Kunaba, Hybrid Oigani Haina, Marilena Punamaki, Puning Sing Sinjari Haina Su, Sanjoy Antem Tamrali. Ayushman Bharat Digital Mission AVDM Manipur Amasung Waikhomani Girls College Thawal Anina Manipur University Gi College Development Council Kusamnaraga Sinduna AVDM Amadi Ayushman Bharat Health Account AVHA Gi Matangda Nomagi Oiba Sensitization Amasung Mass Awareness Program Amangasi Thawal Okram Daleba Waikhomani Girls College Ki Seminar Hall the Pangthokre Thoram Maduda Waikhomani Girls College Ki Principal Professor Ayushman Ranjan Sharmana Thoram Mapu Oikibaga Loinana AVDM Manipur Gi Project Manager Coordinator Thongauzam Bon Biharina Wangangloi Oidana Ayushman Bharat Digital Mission AVDM Amasung Ayushman Bharat Health Account AVHA Asi Karino Amadi Ni Amana Matau Karamna AVHA Gi Kanabasing Pangbayabage Haiba Asigi Matangda Wangangki Ayushman Bharat Health Account Natragana AVHA Haiba Asi National Health Authority Gi Makada Paikat Liba Leva Asigi Citizen Singbu National Digital Health Ecosystem Da Connect Taunanaba digit Masing Taragamari unique health identifier number Amane. Masistemana Mui Amagi health record sing adu Mafam Matam Amada Hectadagi digitally stored to Yai registered health service provider sing dagi line Semba Yai Mui Amagi left report sing Amadi doctor gi prescription na chingba sing adu Seda Natabida digitally Fangangani. Verified healthcare professional Singdagi consultation gi Khudong Chaba Sing Fangale Amadi online the appointment book Toduna OPD ticket Loanaba queue lepagi Awaba Hantale AVSA gi unique health identifier number Loanaba Adharga link Tova mobile number Amadagi Hectamak Shembayai Karigumba mobile number aduna Adharga link Taudrabadi Manak Nakpa ABDM registered Toraba health facility Amada Zatlaga biometric authentication Tauduna Sembayai Haiki. Ayushman I say Ayushman I got some digital health ecosystem for every I have to manga.
कोई आई प्रेजेंटेशन दसु चढ़के कोई लेटर अभा है ना असी तबजरी सेशन जब अभा है आधार से कोई इंडियन सिटीजन अभा से करे नो है करे कोई कुदिन मुख्य सत्ता Indian Nursing Council da affiliate toba amasung Manipur Nursing Council na recognize torba Thawal District ki Wangbal da leiba Royal School of Nursing gi Marisuba Bets ki GNM Nursing Mahiroi Singh gi caffing lamp lighting amasung ot checking gi thoram ngarang school asigi auditorium da pangthokre thoram madida former Minister Dr. M. Naresh Singh District Hospital Thawal gi Nursing Superintendent H. Sandrasaki Sanu Royal School of Nursing Wangbal gi President Dr. M. Rajendra Singh Amadi Royal School of Nursing Wangbal ki Principal M. Sivaranina Athoibu Mitung Singh oina saruyaki thorom gi saruk amo ina Mitunglen Singh na luching duna Malen na The Lady with the Lamb Florence Nightingale gi photo da leisu katuna ikai kuna basut ki loina na school asigi Marisuba Bets ki JNM Nursing Mahiroi Singh bu school adu ki Principal M. Sivasinina or taking loki Informant through education and legal literary haiba hiramda nomugi oiba capacity building program ama ngasi DM Community College Hall da pangthokre Manipur State Commission for Women and DM Community College DM College of Science CISF Unit Imphal Airport na sinduna pangthok pathoram aduda Manipur State Commission for Women gi chairperson TH Tining Firm Monsang Manipur State Commission for Women gi members SK Sophia Moyon Manipur State Commission for Women MCS ki member secretary Wycombe Fajatombi Devi DM College of Science DM University ki principal professor KSS Birla Singh DM Community College DDU Kausal Kendra DM College of Science ki nodal officer professor and Subhash Chandra Singh hana Athoibu Mitunglen Singh oina saruyaki Thorumga Mari Lainana Manipur State Commission for Women Chairperson TIS Tining Firm Monsang na haikibada Nupi Singh tigi oiba lisingani taruk tagi haudokiba commission amani haiki commission asigi pandam di Nupi Singh tagi oiba domestic violence harassment ching singi wakat from amani amadi awa ana taraba Nupi Singh bu karam na mating pangadagi haiba asigi matang da linkat kiba commission amani haiki Mana makatana haiki ber chahi taragani fani mathak talaiba Nupi Singh bu commission asina yengsingani haina sufondoke thoromadigi makhacha tharakpo oina technical session da commandant CASO CISF unit Imphal Airport Monish Vagrina capacity building program for young aspiring to join the Central Paramilitary Force haiba hiram asida wangangki Amadi retired district and session judge Arivam Noktinesori Devi na legal literary a tool for women's empowerment haiba hiram asida su wangangki Luina Luigi Zil Luina Chatra Singh the Kanganingba Aduna Luigi Tanzado Nasi Luina Kanganingbaga Apina Puram Tonglingo Tanzado Chana Ragasuna Bangtopani Lui Mayam Su Simbalanga Mayam Bisu DM College of Science Aduga CIF Director Prefabricated house the where fitting Toriba where Punamak sek to Matautai Hina LMG na Fondorali. How Kiba says Taragani Twigi, Nungtil Pung Omrom Tabada, Utlow Sajur Lakonda Hangliba prefabricated house relief camp the Ladyba, Surachan Purdagi, Moirang Tem Kiran Singh and a Ladyba. Ka electric short circuit tagi horakpa maina ka adu dalaiba pochai ayamba loina maina sakre haiba pau social media da ubudigi like minded group LMG Manipur gi maike digi khudaki tengbang oina lufa lising mga mating pangkre warba matang da mating pangbirakpa adu da kiran gi loina vi avena mitlu pirang sintana like minded group Manipur buthagat piraki ngasigi tengbang khongchat adu da president L Kunjeshwar Sharma, Secretary Ojit Sorokhaibam, Treasurer Kunjeshwar Mangsatabam, Assistant Secretary Surendra Ningomba, Member Joy Kumar THOKCHOM Amadi, Mohen Ingudam Saruyaki.
Tengbang Khongchat aduga Marilena Secretary Ojit Sorokaibum Fongdokibida Mayum Makai Ut on Krava Imung Amada Amuka Mai Saktuna Imungi Maru Oiba Pot say Amuk Maina Sakiba Haibasi Awabagi Matakta Awaba Taba Haibaduni Maramasino Landamasugi Puxel Saur Bakiana Songa Mating Pangbiu Haina Sufondoki Hyundai i20 car amada lakpa sakhangdaba nupa marina nupa ama furamle hari Thaudo asi Mantri Pukri CRPF gate ke opposite ta thokibani Phubada soklaba nupa adudi Imphal ki Kurai Konsam Laikai dagi Yaikhom Susil Kumar Afokpa Yaikhom Punsi kawi Sakhangdaba singna furamlaba nupa adu Ras Medicity de Layangle Thaudo asi kanana karigidamakta furam libano haiba khangba ngamdri hari Thodo Sigi Matang the Marilena Singna Ticket Piduna Ain Goiba Tok Lokat Pio Hana Swapil Dorley. Anumdang, Kabam from Salubne, Kaban Tamotaro Halakujida Tara Makai Swida Akoje Gani, Imanaviga Gari, Mantipi, Shapi, Gari, Shapi, Gemang, the Kawani Gari Kamaga, Laminava Gari. Ama ngai bisida IPP MN03A 4219 adu umba du la ko moi hum mari je hum je ga de kun dara khoi de ku tha ba ho ku ne ba ku tha ba ku je ina kai no hang bisida ai ma je ai ngai ko na ku da ma de sida la ga ngonda ai ji kham tro ko ne kham tro ko je ma ngon na ma du moi hum ni na de la pura ku ne ba ko ide Assam Pradesh Congress Committee ki President Gaurav Gogoi ki khongsak ki mangoina na ngasi Morigaon da Congress Party ki mifam pangthokpada umkhatnaraktuna workers sing ki marakta khut thoknarakpadagi Morigaon ki District Congress Administrative General Secretary Izaz Hassan Sathina Sokre hari agency ki pawasina High Congress Party ki mifam adu Morigaon School ki playground da sinkibani Mifam asira tongan no from Kiadagi Luching Basingna Congress Party da Nauna Yauna Navatarang Sutoki. Adabu Congress Worker Karana Lorigat Constituency Dr. Faridul Hassan Kova Congress ki ticket tanariba misak amagi banner amasung poster sing Mifam Pangtok from the Tetchin Lakpadagi Unkatnar Kibagi Todo Adu Tokibani Hari. Dr. Faridul Hassan gi poster sing Tetchin Lakpa Aduda Houzik MLA Oriba Congress ki Dr. Asip Akan Mamong da Yaning Dava Fondok Tuna Mahaki Party Workers Sing da Lotok Nava Yatang Pibada Administrative General Secretary Izaz Hassena poster sing adu Lotok Payaro ya Haiduna Tingak Padagi Workers Sing Marakta Kutok Nakibani Hari United States ki President Donald Trump na mahang na office da Lady Makaidi China na Taiwan da Landaroi haina fongdokre American military gi mafangal amasung Sanmitlon gi pressure kaya na maram oiduna China bu tinglaga thambani haina Trump na haiki Trump na wafamasi New York Times ki interview amada fongdokibani US na Venezuela da taukiba thabak adumak China na Taiwan da taunanaba honarakadra haina hangbada Trump na mahangna president oina ladibu makai China gi president na madugumba thabak taugani haina thajade haiki China gi president na Taiwan asi China gi saruk amani haina lori aduga masi China gi sauthok chavani maduda Taiwan gi mathakta khut thaba yaroi haina Chinese leader asida mayek sengna khan kre haiki First state level offensive tournament ama Ima Fantui Business Academy EPCA Nambolna Sinduna Manipur Sales Association MCA ki meeting makada chalibatha sigi January kungo humdoidagi kunga taret fawba Ima Fantui Higaram Nambol Maka Laikaida Fangtok Lagani Haina Kangalali Tournament sigi makok matang manaw tarak pasing da Matang sina selgi mana lupa lising taragani choi lising taret amadi lising manga sakangsi
pijagani loinana akhanaba manasing veteran player gi mana chahi 15 gi makha chahi 10 gi makha gi sanaroi singda sel gi mana sakhang che amadi trophy pigani thoidok hendokna nambol maikeida sis masana asibu pukning thogat po ina local player sing akhanaba manasing suthamli hariba tournament asibu saruk yabiningba sis sanaroi singna manipur sis association office da mafal kangjaibung imphal amadi Ima Panthuibi CS Academy EPCA Nambol ke office Ima Panthuibi Higaram Nambol Makhalai Kaida form lobiduna lakliba January ki tang kun fawbagi manungda ming chanbinawa paujelali Hojik loshilakpada maroi pausing amana pijari Labdam masida leiminariba community khudingmangna amana amabui ikai khumnaraba matamda hanagi fibamda hamjillakani haina governor na phongdokrai oil farm thingbagi khongjang lengak kayanaba purakpadagi hangdokrai India lengana kuki narco terrorist sing sinaduna yellow sing da landa halakpagi mayuk ta lakliba January ki kuntraga mathoida mayam gi khongset ama chalagani haina ko komina phongdorlei kuki khulai 5 singna ireng naga khulda aki akhang pirambagi mayuk ta matam kaktana ban chathaba haukrei Lengak na permit pisinduna malom de yu yola liba sige kudak ta to kadabani haina malom keikel da wakat nikom chathakrai Amadi Manipur gi maming leraba indie rock band The Dirty Strike ki vocalist sakhang daba miyoi singna tamchina purambabu artist sing yaning daba phongdorali Ngasih kita mungkin matang sida Mami TV ni khomjinjaba Mami TV Prime Time News handok sebelum sinjari meeting tabi ki kumurna pu AMARJIT THOKCHOM na mukana kurum jari